ꯑꯍꯥꯟꯕꯃꯛꯇꯗ News Live ꯆꯦꯅꯦꯜꯕꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ 2016 ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯏꯉꯥꯒꯤ ꯅꯤꯄꯥꯅꯤ ꯄꯥꯝꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯔꯥꯁꯤ 12ꯒꯤ ꯑꯐ ꯐꯠꯇ ꯑꯃꯗꯤ ꯄꯛꯅꯕ ꯃꯆꯨ ꯃꯥꯏꯀꯩꯅꯆꯤꯡꯕ ꯈꯪꯍꯟꯖꯔꯤ ꯑꯍꯥꯟꯕꯗ ꯃꯦꯁ ꯔꯥꯁꯤ ꯉꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯋꯥꯈꯜ ꯂꯩꯅ ꯊꯕꯛ ꯇꯧꯒꯅꯤ ꯌꯦꯛꯅꯕ ꯉꯝꯒꯅꯤ ꯊꯕꯛ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯁꯦꯟ ꯅꯤꯡꯊꯤꯅ ꯐꯪꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯥꯡꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯕ꯭ꯔꯤꯁ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯕ꯭ꯔꯤꯁ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯇꯧꯒꯦ ꯈꯟꯕ ꯊꯕꯛꯇ ꯑꯌꯦꯠꯄ ꯑꯄꯟꯕ ꯑꯣꯏꯕ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕ ꯌꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯄꯛꯅꯕ ꯃꯆꯨꯅ ꯂꯩ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯅꯤꯡꯊꯧꯀꯥꯕ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯗꯥꯎ ꯀꯌꯥ ꯌꯥꯗꯕ ꯅꯨꯃꯤꯠꯅꯤ ꯑꯄꯟꯕ ꯈꯨꯗꯣꯡ ꯆꯥꯗꯕꯅ ꯍꯦꯟꯕ ꯊꯕꯛꯀꯤ ꯀꯥꯟꯅꯕ ꯃꯍꯩ ꯐꯪꯗꯕ ꯃꯇꯝ ꯃꯥꯡꯕ ꯄꯨꯛꯅꯤꯡ ꯋꯥꯕ ꯑꯣꯏꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯀꯔꯀꯠ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯂꯩꯇꯦꯡꯒꯤ ꯄꯣꯠ ꯆꯩ ꯐꯤꯔꯣꯟ ꯁꯦꯠ ꯆꯥꯏ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕ ꯊꯥꯖꯗꯅ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯑꯐꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯑꯉꯧꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯀꯧꯕ꯭ꯔꯨ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯃꯔꯝ ꯀꯌꯥꯅ ꯊꯕꯛ ꯊꯧꯔꯝꯗ ꯑꯄꯟꯕ ꯄꯤꯒꯅꯤ ꯁꯦꯟꯁꯨ ꯍꯦꯟꯅ ꯇꯤꯡꯕ ꯃꯤꯅꯁꯨ ꯊꯥꯖꯕꯤꯗꯕ ꯗꯥꯎ ꯂꯩꯇꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯁꯅꯥ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯃꯥꯡ ꯃꯥꯏꯀꯩ ꯃꯊꯪꯗ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯂꯥꯏꯕꯛ ꯐꯕ ꯍꯦꯟꯒꯠꯄ ꯑꯀꯦ ꯑꯃꯧꯒꯤ ꯊꯕꯛꯇ ꯁꯔꯨꯛ ꯌꯥꯕ ꯐꯪꯕ ꯑꯍꯥꯎꯕ ꯆꯥꯕ ꯅꯨꯃꯤꯠꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯆꯣꯔꯐꯣꯟ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯑꯋꯥꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯐꯣꯟ ꯏꯁꯥ ꯑꯅꯥ ꯂꯣꯏꯕ ꯂꯟ ꯊꯨꯝ ꯆꯠꯄꯅꯆꯤꯡꯕ ꯃꯥꯌꯣꯛꯅꯒꯅꯤ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯆꯠꯂꯨꯕ ꯊꯕꯛꯀꯤ ꯃꯍꯩ ꯐꯪꯗꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯀ꯭ꯔꯤꯝ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯩꯔꯝ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯐꯣꯟ ꯇꯥꯃꯤꯟꯅꯔꯁꯤ ꯌꯥꯝꯅꯃꯛ ꯂꯥꯏꯕꯛ ꯐꯕ ꯇꯧꯔꯨꯕ ꯈꯨꯗꯤꯡ ꯀꯥꯟꯅꯕꯇ ꯑꯣꯏꯕ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯂꯟ ꯐꯪꯕ ꯌꯥꯕ ꯅꯨꯃꯤꯠꯅꯤ ꯃꯔꯨꯞ ꯃꯄꯥꯡꯒꯁꯨ ꯆꯥꯟꯅꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯀꯥꯡꯆꯦꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯈꯥ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯙꯅꯨ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯙꯅꯨ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯊꯣꯏꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯪꯒꯅꯤ ꯔꯥꯖꯅꯤꯇꯤꯒꯤ ꯃꯔꯤꯗ ꯑꯐꯕ ꯀꯥꯟꯅꯕ ꯊꯕꯛ ꯇꯧꯒꯅꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯁꯦꯝꯕ ꯉꯝꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯪꯒꯥꯄꯥꯟ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯀꯔ ꯔꯥꯁꯤꯒꯤ ꯐꯣꯟ ꯈꯪꯃꯤꯟꯅꯔꯁꯤ ꯅꯊꯛ ꯊꯣꯡꯕꯅ ꯌꯦꯡꯊꯤꯕ ꯌꯦꯛꯅꯕ ꯌꯥꯝꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯐ ꯑꯄꯨꯟꯅꯕ ꯑꯣꯏ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯆꯪꯂꯞ ꯇꯧꯕ ꯃꯆꯨ ꯄꯛꯅꯩ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯀꯨꯝꯚ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯑꯋꯥ ꯑꯅꯥꯅ ꯍꯦꯟꯕ ꯗꯥꯎ ꯀꯌꯥ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯃꯤꯒꯁꯨ ꯃꯨꯛꯅꯕ ꯌꯥꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯠꯄ ꯆꯨꯝꯃꯤ ꯃꯁꯤꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯒꯅꯤ ꯄꯛꯅꯕ ꯃꯆꯨꯅ ꯍꯤꯒꯣꯛ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯃꯅꯤꯡ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯪꯗ ꯃꯤꯅ ꯔꯥꯁꯤ ꯖꯨꯟꯒꯤ ꯇꯥꯔꯤꯛ 22 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠ ꯃꯤꯅ ꯔꯥꯁꯤꯒꯤ ꯐꯣꯟꯁꯤ ꯅꯨꯄꯤ ꯅꯨꯄꯥꯒꯤ ꯃꯔꯤ ꯌꯥꯝꯅ ꯐꯒꯅꯤ ꯁꯦꯜꯇ ꯅꯠꯇꯅ ꯃꯤꯡꯆꯠꯁꯨ ꯐꯪꯕ ꯑꯐꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕ ꯅꯨꯃꯤꯠꯅꯤ ꯑꯗꯨꯒ ꯄꯛꯅꯕ ꯃꯆꯨꯅ ꯁꯪꯕꯥꯅꯕ ꯃꯆꯨ ꯑꯗꯨꯒ ꯄꯛꯅꯕ ꯃꯥꯏꯀꯩꯅ ꯆꯤꯡꯈꯩ ꯃꯥꯏꯀꯩ ꯄꯛꯅꯩ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯄꯤꯖꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤ ꯏꯁꯥꯗ ꯁꯦꯠ ꯏꯟꯕꯗ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕꯤꯒꯅꯤ ꯑꯗꯨꯒ ꯃꯊꯛꯇ ꯍꯥꯏꯖꯈꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯆꯠꯄꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯕ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯃꯥꯏꯀꯩꯁꯤꯡ ꯑꯁꯤ ꯐꯩ ꯍꯥꯏꯕꯁꯤ ꯈꯪꯅ ꯆꯠꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯄ ꯑꯣꯏ ꯑꯗꯨꯒ ꯃꯆꯨꯁꯤꯡ ꯍꯥꯏꯔꯤꯕ ꯃꯆꯨꯁꯤꯡ ꯑꯁꯤꯅ
ꯐꯤ ꯑꯣꯏꯅ ꯁꯦꯠꯄ ꯅꯠꯇ꯭ꯔꯒ ꯂꯨꯃꯥꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯔꯥꯁꯤ 12ꯒꯤ ꯈꯪꯍꯟꯖꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯤꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ